Manipur HOUJIK law and order Leitaba Kanana Thokhanbano, THOKLIBA Irang asi Tangdu Leitaba Puraknaba, Union Leingak na SHEMKHIBA Peace Committee HOUJIK Kadaida CHATKHRE HAINA, Congress ki President MALLIKARJUN KHARGE na HANGLAKLI. HOUJIK lamda masida oiriba fibam masida nungnangba amadi pendaba phongdokladuna MALLIKARJUN KHARGE na X ta thagalakpa post amada mahakna hai, tha taret hena Manipur da hingsa ki thokdok leptana thokhaliba si Leingak ki ngakpi pham thoktraba marala mane. State asida law and order Leitaba Kanana Thokhanbano, Fiba Masida State Asigi Chief Minister na Khangzin Nadana Leiba Sigi Tek Chak Kanana Pubane. THOKLIBA Irang asi Mahausagi Pibam the Puraknaba Union Leingak na SHEMKHIBA Peace Committee na HOUJIK Fauba, State asida Tangdu Leitaba Hanjilakna Batabak Amata Paikhatriba Sikarikino Hainasu, Wahang Kya Hangle. Congress Party amadi tongan political party sing na Irang asigi Warishin, Prime Minister na Purakpa Ngamgani Haina Prime Minister ga discussion pangthok na ba demand tawduna lakhibane. Ngarang miyoy tarahumdoy asina nangkibadu yamna laibak thibane, hauji Irang asina maramoiraga miyoy lising humfurom relief camp sing da leire, masi yamna nungnang ningay oiba amadi inhuman oiba mani haina mahakna makhataki.